Pung Nipan home have a concert as Nipan Tare, Sapana Home journey, see home of it and Zadu Lere. I don't know. A Kaknava Gari Makal Amakak Natana, Makal Kayagi, Gari Singaloinana, Chaliba concert as Maru over Pantung Pam Oiriba, Mapam Adumak Yang Binaba, Video Makasatana Yang Biwa Masung, Kamenta, Nungaitaba Masung Nungaiba, pulling the Porok Pasingadu, Pontok Piramo. Sahi Taruk Subna, 1939 dagi, 1945 Pawada, Prithivigi Oina, Chovache never Torak Padagi, a Chovalan, World War II Toke. Matamaduda, Japan Gilan Mishing a British Singbu, Lantenganaba, Manipur Imagi Fibanung, Lakivagi Wari Lady. Matamaduda, Japanese Land Mishing na saramba, Thong Kayama, Bishnupur Tongzai Maril, amasung, Leimatak Mapam Sing the Uva Punke. Only Pande, Sik Tumak, Ojik, Potangum, Potangum of the Potangum, your Matusita, Nana, Gari Ganate, Lanamada, Tanaji, and Hanaki Masaki. I hope you worry to mark in Araga, Wakan Manana, and a seminary. I do a bit of Ningthijaba, Yokota, 50 over the main Russia, and I was here. London, thank you will be at the Loktak Project, thank you will be Yokota, I think myself about the Kubadune, and the Mikusita, Pro Garife, putting Sangai Honori, exploring Leimatak with exploring Manipur, hiding Gonzaganasi, Tripazilota, and the Talipa, journey to Yoki River. Concert Asigrama, Puna Mu in Nifu Marina, Gari Contramato Loinana, a Chobolala Duga Mari Lainava, Wari Laiba Mafamadu Yosinaba Masung, Yang Nabagi, Kongsan Bahori. Japan Gilan Mishingi, Haishing of a Muishing Saramba, Thong Sing Adugi Manunda, Hek over the Nungsiba Masung, Yang Bada Pazaba Mapama Oiriba, Leimatak Turel Matakta Saba, Yotki Thong Aduni. Thong Adamak, National Hydroelectric Power Corporation, Samna Miamna, Loktak Project Haina Sukhanariba, Mafam Adugi Manaktani. Mio Amana Hectamak, Irai Line Yosin Bayaba Mafamni. Concert Loising Manunda, Tongal Tongan Basin from the Ladiba, Exploring Manipur Wakal Manaba Masung Manabi, Tauna Parabi, Manipur Imagi Mamom Taret Amasung, Mapari Kuncha Taret na Saruk Yadon at Setliva, Concert ni. Dzukou project gate of Sale or the Masaki Haitan Gidoriba, Masiki, Journey Siki, Leimataki, Fazaraba, Mapamaduna, Exploring Manipuki, Tim Promoku, Nadu Lady, imported in Nambi, Asumba, National Highway Siki, Hazilapa, Hosere. Ningthijaba project get takina Loktak Project for Wasang Balambi Loktak Project ki Mai Sumpam Tarban Ladiba Machine Ladiba do Wasang Balambi si Usifuki Nati Babam si Turel Kulen Habra Mapao Veda Mayamna Gari Matamda Black Topping of Balambi Madi Aduna Mayamna Gariga smooth oil I am Nunga and Toba full Lodaba Jingi Mapamda Jingi Awanga Maton Arab Yore aduna Jingi Awanga Matona Sida Black Topping Toraga Yamna Yam Kahana Pabsulata Yam Kahana Patabunata Malami Mori full hote Garime and Tobi full hote Madam the Black Topping Toba or Gariga Tauta to Black Topping Tobalami Mori Maramaduna full hote with the Mayam Pulapsali. Ngasigi concert asigi pantungbam oiriba mafam adumak yobagi arapa asi kanglagi nongchup thongdagi arapa onbada supnagi kilometers yankhai taret muktangni mafam masibu satpiningba mioisingda chaurak palambi takjarabada ningthaukhongi project get fawba lakpirabada imphal tidim lambigi nongchup thangba maikaida changkhriba lambi adumaktada changlaba matung lamdangi awang maching thengna biragani mafam adudagi makhatana angamba chingmai fajaraba tamna santokpa
ꯊꯦꯛꯅ ꯀꯣꯏꯅ ꯆꯠꯂꯤꯕ ꯂꯝꯕꯤꯗ ꯃꯈꯥ ꯇꯥꯅ ꯑꯁꯨꯃꯛ ꯆꯪꯕꯤꯔꯒ ꯑꯔꯣꯏꯕ ꯑꯣꯏꯅ ꯂꯣꯛꯇꯥꯛ ꯄ꯭ꯔꯣꯖꯦꯛ ꯊꯦꯡꯅꯕꯤꯒꯅꯤ ꯍꯧꯖꯤꯛ ꯎꯔꯤꯕ ꯃꯐꯝ ꯑꯁꯤꯃꯛꯇꯅꯤ ꯅꯤꯡꯊꯝ ꯊꯥꯒꯤ ꯑꯉꯟꯕ ꯃꯇꯝꯗꯗ ꯅꯨꯃꯤꯠꯂꯩꯒꯨꯝꯅ ꯂꯩꯁꯥꯠ ꯇꯝꯕꯤ ꯂꯩꯅ ꯐꯨꯒꯥꯏꯅ ꯁꯥꯠꯇꯨꯅ ꯂꯝꯕꯤ ꯑꯁꯤꯗ ꯂꯥꯛꯄꯤꯕ ꯑꯆꯠ ꯑꯣꯛꯁꯤꯡꯒꯤ ꯊꯃꯣꯏ ꯁꯨꯝꯍꯠꯄꯤꯕꯗꯨ ꯂꯩꯁꯥꯠ ꯇꯝꯕꯤ ꯂꯩ ꯑꯗꯨꯅ ꯃꯇꯝ ꯂꯣꯏꯈ꯭ꯔꯕꯁꯨ ꯃꯐꯝ ꯑꯁꯤꯒꯤ ꯃꯁꯛ ꯃꯇꯧ ꯃꯑꯣꯡ ꯌꯥꯝꯅ ꯅꯤꯡꯊꯤꯖꯩ ꯅꯤꯡꯊꯧꯈꯣꯡꯒꯤ ꯄ꯭ꯔꯣꯖꯦꯛ ꯒꯦꯠ ꯃꯛꯇꯗꯒꯤ ꯉꯁꯤꯒꯤ ꯈꯣꯡꯆꯠ ꯑꯁꯤꯒꯤ ꯄꯟꯊꯨꯡꯐꯝ ꯑꯣꯏꯔꯤꯕ ꯂꯩꯃꯇꯥꯛ ꯇꯨꯔꯦꯜ ꯃꯊꯛꯇ ꯁꯥꯕ ꯌꯣꯠꯀꯤ ꯊꯣꯡ ꯑꯗꯨ ꯌꯧꯁꯤꯟꯕꯒꯤ ꯑꯔꯥꯞꯄ ꯑꯁꯤꯅ ꯀꯤꯂꯣꯃꯤꯇꯔ 16 ꯃꯨꯛꯇꯪꯅꯤ ꯑꯩ ꯃꯤꯊꯥꯏ ꯑꯃ ꯑꯝꯇ ꯄꯤꯔꯝꯈꯤꯒꯦ ꯋꯦꯜꯀꯝ 이찬우빠 이찬우삐 welcome welcome Thank you. welcome 사나로고 막았다 나하 난 공과 비려도 이 매암 찾기브라 welcome 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 Cái này Leimatak thì mà thắt cái xà bác Thong đi Ya 들어봐 한갑 또 콜숭 따바 lambi 랭에 토로 너 number 1이다 이 분명한지 ꯍꯦꯡꯂꯦꯞꯇꯒꯤ ꯀꯣꯜꯆꯨꯡ ꯇꯥꯔꯤꯕ ꯂꯝꯕꯤ ꯑꯁꯤꯗ ꯃꯈꯥ ꯇꯥꯅ ꯌꯥꯝꯂꯕꯗ ꯀꯤꯂꯣꯃꯤꯇꯔ 2ꯃꯨꯛ ꯆꯪꯂꯒ ꯉꯁꯤꯒꯤ ꯈꯣꯡꯆꯠ ꯑꯁꯤꯒꯤ ꯄꯟꯊꯨꯡꯐꯝ ꯑꯗꯨ ꯌꯧꯔꯅꯤ ꯂꯝꯕꯤ ꯑꯁꯤꯃꯛꯇꯤ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅ ꯕ꯭ꯂꯦꯛ ꯇꯣꯞꯄꯤꯡ ꯇꯧꯗ꯭ꯔꯤ ꯑꯃꯁꯨꯡ ꯅꯤꯡꯊꯤꯅ ꯁꯦꯝꯕ ꯂꯝꯕꯤ ꯑꯣꯏꯗ꯭ꯔꯤ ꯑꯗꯨꯃꯛꯄꯨ ꯄꯟꯊꯨꯡꯐꯝ ꯑꯣꯏꯔꯤꯕ ꯃꯐꯝ ꯑꯗꯨ ꯐꯥꯎꯗꯤ ꯑꯌꯥꯝꯕ ꯃꯐꯝꯁꯤꯡ ꯒꯥꯔꯤ ꯑꯆꯧꯕ ꯅꯠꯇ꯭ꯔꯒ ꯃꯆꯥ ꯑꯗꯨꯃꯛ ꯆꯪꯕ ꯌꯥꯒꯅꯤ ꯂꯩꯃꯇꯥꯛ ꯇꯨꯔꯦꯜꯗꯒꯤ ꯂꯩꯕꯥꯛ ꯑꯃꯁꯨꯡ ꯅꯨꯡꯒꯨꯝꯕ ꯀꯣꯠꯄꯒꯤ ꯑꯆꯧꯕ ꯇꯇꯥ ꯆꯠꯄ ꯃꯔꯝꯅ ꯂꯝꯕꯤ ꯑꯁꯤꯃꯛꯇꯤ ꯎꯐꯨꯜ ꯈꯔ ꯊꯣꯛꯄ ꯂꯝꯕꯤ ꯑꯣꯏꯔꯤ hujiki gari thambamduda gari thambam matungda sumaina Leimatak Turel-gi mapanda sumba nunglaksida khong chatlaga Japan gi thongduma yownaba unaba koi chatli langminaba singdugi ayambadi moi hana yoksangra akoina mapanda wara pa yengaga lehowba aduna sugumba Leimatak Turel-gi aruba chen maya sida tariba nungjaw nungpang asida Japan na saba thongdu yownaba idamakta khong lakpagi mikup adune hojik Turel asigi singi ichel asi yamna lui yamna aruba isingni hektamak sangi mongda bakthara thakpa ta thakpa yaraba ising adumba oidoni bottle la khara halaga dum thakpa su yani nung mayam sina khara angoba nung oramadi Turel asimak sangthak sangba luthak luba sky blue machu direct sangba Turel-gi ichel ama oiramba yabagi chance lei adubu Manipur imagi lehaw asidi amuba lehaw oibunina Turel ising asina yamna luba oiragasu Turel ising ichel asi atiama su blue oiba adum mai mongdo oidribani nalena ram to pujiraba sona mulan thoro asumna prithvi gi oiba yam achoba conflict ama thokibadagi World War II kokiba adum matamaduda Japan gi lanmi singo Subhash Chandra Bose na mafam asibokta puraba matungda British sing tanthoknaba honakiba matamaduda Japan na Pearl Harbor da bomb thadaruba matamda moida akanba mongda America yauksanna lan tawrakhibadagi Japan gi lanmi singi mapangan khangson sondakiba adumba Japanese singduna sabiramba yamna chawkhalaba technology mayama matamduda leiraba thong sabagi lambi sabagi adumba mayama khang hairaba adumba lanmi sing amadi makoigi matamdugi engineer sing sabiramba thong adumak Manipur imagi Leimai sida leiramba thengnabadagi hananasu organization sing association sing na chatpigiba leire
ꯑꯗꯨ ꯑꯩꯈꯣꯏꯁꯨ ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯑꯃꯨꯛ ꯃꯐꯝ ꯑꯗꯨꯕꯨ ꯌꯦꯡꯍꯧꯗꯕ ꯑꯃꯗꯤ ꯌꯦꯡꯈ꯭ꯔꯕ ꯃꯤꯁꯤꯡ ꯃꯌꯥꯝ ꯄꯨꯜꯂꯒ ꯉꯁꯤꯒꯤ Exploring Leimatak with Exploring Manipur haina page sumaina khongchat ama chakadori haina thagacharaga maduda trip asibu pambiba isilnau sing mayam pulap laga ngasigi khongchat asibu mai pakhan badana tana hujing mafam du yogdore hujing mayama sida hana chakhi mayama sel sida kumdara sanaba yari sangai turel na kari helguni sangai turel di huju masak athiba amna hingdaba yadabagi changdaba yadabagi lengoi pega yonba nung pega yonbadagi isel adu aruba isel oram taragasu hujing makti sangai turel aduki matik nairaba motlaba isel ama turel mo ore adubu mafam asidi imphal dagi sing kaya lalaga lakpa singlon ama lalaga laini sumba mafam sidadi mi pakna yoksalakpa aduga picnic adum marang kaina sangmai gi dumain taunadabadagi mafam asidi taruba adumba yamna luba isel ama ori mangda uriba isel asimak sumna sum lurei manung changalaga hena lubugi sang hengale isel gi phajaba aduma yam bajan phajare aduna mafam asida saiba khotpa leite aduga akoina purakpa plastic singju ai khuta bottle am paisari masi horen hanga kanda dum bag ta dum hapkani aduga khuta parakpa plastic bottle sarang khau na chingba amata bhau Leimatak ki sel asida natragana Leimatak ki torban sida nung marak sida tahanjara moi haiba achetpa wasak tugalonina ngasi laksari ba adumba khongchat amadi ori chatpaje adum ising cholak to male sidai di se ka mai chatto ba Okay. Section mana fai di fai. Turel sana sen wang apa kan dari swai mau punya orang ni. Jadi sen tu fai. Adu aku plastik ai di kau tu hapjalak suka. Masih thong asimak masih bukti lana terapa. Adu ka mata mama tadi sigi turel si lana bai damakta. Lan mi singduna tu mas habiramba thong ama ori. Aduh yam section na tau ko yam name hai bani tarado thong na makhong ya thara phum thong tu sile re ni tan thong tu na yo na sa ba thong ming mayam thabire mayam lakpiramba FUCK habam sari Binoy, Moirang Binoy, Thang Tinglay, adagi mathang boy, adu ada, mayama le, na sina thong dum le, si matau lorga, kona sabda du pak, ama mamta chasi ja abo, abo mamta chasi. Abo mam chase to sona kani ya li yoli am thanga re ba ani yan dong ne ba ama takre ba ol atina na dai de 1944 adai da hairamba sigi nungjima hujima kamda tawdri do phakpada ju nongang chaira ba nungjima amna kalli ba nungam oi masimak mafam jimak wari leiba mafam mo oibna maram oraga Manipur government asumba tourism gi makai romda government initiative logiraga asumba Japan na saramba thong ama Leimatak Turel mathakta leiriba asumba thong sida initiative logiraga rang sangjandana masai sangtokpi dana mapan sida hatka thambi dana mi myam koiba lakpa laga pothabam ga thambi dana restaurant ade hotel ga hangjanbi dana masim mafam sida yamna phajaba home stay ga thambi dana phajaba mafam oina sembiraga di sum mafam sisu yam thuna chawkhat minabagi mong dum lakani maramdi masimak leiriba thong asimak history ga World War II ga Japan ga mari lena ba thong mo oibanina masimak seman ning bagi apa mado koina ju phojari sisu koila so male thong mathak su koila sajan bi nei me aro tei lai padra lauta ladi fakta ba sumba yoli ani legadabji sona kana yoli amtang leire aduna yoli amasida gi yan gadaba sumba yot pareng sina sumai yala ga si thongje yala thamgadabji
ꯍꯧꯖꯤꯛ ꯌꯥꯟꯕ ꯉꯝꯗꯕꯗꯒꯤ ꯌꯣꯠꯂꯤꯗꯣ ꯂꯧꯊꯣꯛꯈꯤꯕꯗꯒꯤ ꯅꯥꯀꯟ ꯑꯃ ꯆꯦꯞꯊꯔꯒ ꯍꯧꯖꯤꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯃꯇꯝꯗꯨꯗ ꯁꯥꯕꯤꯔꯝꯕ ꯊꯣꯡꯅꯦ ꯍꯥꯏꯔꯒꯁꯨ ꯍꯤꯁꯇ꯭ꯔꯤꯗ ꯂꯩꯖꯔꯒꯁꯨ ꯌꯥꯝꯅ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯇꯕ ꯃꯑꯣꯡꯗ ꯅꯥꯀꯟ ꯑꯃ ꯆꯦꯞꯊꯔꯒ ꯂꯥꯟꯊꯣꯛ ꯂꯥꯟꯁꯤꯟ ꯇꯧꯕꯗ ꯌꯥꯒꯗꯕ ꯊꯣꯡ ꯑꯗꯨ ꯌꯥꯗ꯭ꯔꯦ ꯑꯗꯨꯅ ꯃꯈꯥꯗ ꯂꯩꯃꯇꯥꯛ ꯇꯨꯔꯦꯜꯅ ꯌꯥꯝ ꯐꯖꯅ ꯅꯥꯟꯅ ꯆꯠꯂꯤꯕ ꯂꯩꯃꯇꯥꯛ ꯇꯨꯔꯦꯜ ꯑꯗꯒꯤ ꯃꯈꯥ ꯇꯥꯅ ꯏꯁꯣꯔꯖꯤꯠꯅ ꯂꯥꯟꯁꯤꯟꯈ꯭ꯔꯒ ꯁꯣꯝ ꯅꯥꯀꯟꯁꯦ ꯌꯧꯁꯟꯒꯦ ꯍꯥꯏꯅ ꯀꯟꯅ ꯂꯥꯟꯁꯤꯟꯕꯒꯤ ꯃꯑꯣꯡꯗꯣ ꯇꯧꯔꯤ ꯑꯁꯨꯝꯅ ꯃꯥꯅ ꯄꯨꯖꯔꯛꯄ ब्रेकफास्ट अखोई चना खरा साइड लेरपदो ब्रेकफास्ट से मफम मसाइगे यामना फजबा मफम मजिदा चामिनर मतुंगदा प्लास्टिक पोलम सिना अखोई योमजलगा बैग तम हापजरकनी मैम कम वाबिरगुनु अखोइना चटप मतमदा चाथोक्सरमोय मसिमक चाबलोर मतुंगदा ngauri ru चाबिना थलो चाबलोर मतुंगदा हापसनजरके हापसलकपदुसु दुम अखोइ नमजरके मफम सिमा याम फजब मफम अमदि ओय मथक्तुना जापान की थोंग लेरे मखासिना तुरेल-gi चेल फजबा मफमदु ओय कोइना चाबगी फोटो सुरे योमजले यो खाउगा हापजनजरे चेन चिंजले दुगो बोतल सिदि इसिंग खर यावरे दुना साइड ओइन हापजनजगे दुगा लोरा कानदसु दुम साइड हापजनजगे Kengano apa? Sak lady hari ini mo saudara ni. Bro bilas kata ini. Bro lo. Asong ni dia foto aja lo. Kami siapa mali? Dia lu bro. Brother bro bilas di payba. Migi di saya ni support awak ba nang ni kakak kini hai tu tak ya ba. वो करे पकड़ी नहीं है तो कम है